Hello, my YouTube family. Manipuri homemaker channel me ambu taram na oksari. Ngasi de gula hobagi recipe utserake akhoi yam phajana choi dana 100% adum gula se phajana ta hadoini ko aduna video se skip tawdana phajana magi step by step to phajana ungtang yengbiraga sabiyo yam phajana adum ta bane. Akhoi yam spongy oina thot launa yam soft oina ko. Masakka je khuba jamne to. Dudi me am gula saba hawraje ko hoje. Aduna chini se pawa ama muki chang laujare elaichi ani khaka horen chegairaga chini mehi lon baduda hapke manam numsina ba aduga akhoi gi chini se adum hapning ba chang da yamna thumba pambiraga di yamna hapiro kitang wat pa pamaga na wana dum hape yare ko aduga sangom sana ona na ba vinegar natraga champra ame heta sinna ba yare do vinegar se akhoi gi spoon mari mangai chang lauraga ma gi double gi chang da ising se hapani ko aduga mix tawraga ready da thammase sana ona ba aduragi di gas on tawraga sangom se liter amaga makhaine phajana chumthoaga thangale dum high flame da thambire dana aduga akhoi gi ot pasele pi da ba haibadi magi sangom je saugalakpagi mapan ama ka khala idana adugi mapan do ka haloi doini aduna ungtang sawlaga gas off tawba yare aduga akhoi gi magi saubagi hit ki chang do kitang handa hanba sumaina minute ama ni dang ot piraga akhoi gi vinegar ngasai gi ready tawraba mahi do anira uhumlakumba sumaina amumu hairasiko ungtang da hijan banataba akhoi ge ungtang ahan bagi round ge haibasida adum sumaina sana haipet on ba dum horakpane do sumaina ani ra humla hairaga goro so otpi daba yam tapna otpi ba do je sana sumai ola ani ko aduga akhoi ge vinegar se adum walaga so adum isinga vinegar duga kitang thilaga adum hapchan ba yare aduragi de akhoi ge mahi je hujik sanglakani yengbiu ko mai sana ondara akanda mahi je akhoi ge isinga ta tonga na lapado sanglap tawraga adumaina la aga di vinegar mahi so lemaga so adum thambiro hijan biro rano dena mahi je hujik sang e yare ko dena khabai da pa iba kholi ba mayam je phajana ko chalage aduga akhoi ge khudai apaba amda khoi chakhung gi siznaba afaba khudai adum sangong gi kai gi sinaba phi amda sumaina mahi jing ji chum thoage ko du thaina ai bok to su gula sar ka nungti yole angang oiringai da domana gula sab do ai chu adum yawe bon da ba khopa aduna angang oiringai da adum ure ko aduna ibok ti sumaina vinegar kai ka je sinna de ma di akhoi gi hai champra gum sinna rani adu da gi ti akhoi gi sumaina semgi bagi mahi se nungalaga mu gula ong sabda sana on bada sijna ye bamade aduna akhoi gi sigi mahi se yam phaba mahi ne akhoi gi vinegar se akhoi gi dandruff yam phai na hai aduna koklu jaba su yare natragana hinjang da kai da happa su yare hawai thongba kai ka mahi aduragi de plant ta pambi sing da happa su yam phai na hai ingalaga hapi bu ko do jiki sana do akhoi gi sing aing mana sumaina hai petang cham thokpi ba haibidi vinegar hapagi sintak ta ba mahau do lokthong na bai wani ko ado sumaina ungtang cham thokpiraga akhoi gi heng tawraga yalaga thamgera natraga arumba pot amana nangera adum pungai muk thambiba akhoi gi ising do he kangdribo aduregi di yang koina thamba su yaroi akhoi gi paneer gi type ta mu on gi dawne kanjalaga aduna yamna kanba su yante aduga ising yaw ba su yate akhoi gi gula sa ba che aduna somba ya ba khutna ni khangde haipena sumaina sumdok pirani aduna thambada akhoi gi mahi chendarak pa nungaina ba sumaina tengo ni khangde plate ni khangde sumaina ama thammedana aduga arumba amana nanjala je aduna pungai muk sumaina arumba na nalaga thamge ko mahi je sida sum chendarak toine ba do pungai muk laire hujik yenga chiko do khoi gi mahi se yaw pa mali natraga mande pai bata dum khang mane aduna pungai muk tu da mahi do khara yaw ra ka so dum pungama mu oigera dum thamba yare mahi myam thara iseng aduna hujik yenga chiko ugi mahi do yaw ra ka di kula sa ba yaroi doine ba khoi gi chabet na ra ga lai ba do aduragi yang kuina henna sum thamba yaroi doine khoi gi paneer hinjang thong na ba do adugi type ta kanjal la lai gi doine duduna hen ba suya da ba do machal suyam na changde gula chaba je aduragi di akhoi gi lai badi yamna malaga kitang kainom ma soi gi badi ya da ba akhoi gi gula se kai ba khopa taw doine ba dum aduna chumaina phajana ahamada no khairani aduga
ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯀꯣꯔꯟꯐ꯭ꯂꯣꯔ ꯈꯤꯇꯪ ꯁ꯭ꯄꯨꯟ ꯇꯪꯈꯥꯏꯃꯨꯛꯇꯪ ꯍꯥꯞꯀꯦ ꯃꯃꯤꯡꯗꯪꯒꯤ ꯑꯗꯣ ꯃꯣꯏꯗꯥ ꯈꯪꯗꯦ ꯀꯣꯔꯟꯐ꯭ꯂꯣꯔ ꯈꯪꯗꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯞꯄꯅꯦꯕꯀꯣ ꯍꯣꯇꯦꯜꯗ ꯀꯩꯗ ꯁꯥꯔꯤꯁꯤꯡꯁꯤꯗꯤ ꯑꯗꯨꯅ ꯌꯨꯝꯗ ꯁꯥꯖꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯨꯅ ꯅꯥꯟꯅ ꯌꯥꯝꯅ ꯁꯦꯡꯅ ꯐꯖꯅ ꯑꯗꯨꯝ ꯏꯃꯣꯟ ꯅꯨꯡꯉꯥꯏꯅ ꯆꯥꯔꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯅꯥꯁꯦ ꯁ꯭ꯃꯨꯠ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯀꯤ ꯑꯇꯣꯡꯕ ꯖꯒꯥꯁꯦ ꯁꯤꯁꯤꯅ ꯐꯖꯅ ꯅꯩꯈꯥꯏꯕꯤꯕ ꯃꯤꯅꯤꯠ 5-10 ꯍꯦꯛ ꯁꯣꯞ ꯑꯣꯏꯗ꯭ꯔꯤꯐꯥꯎꯕ ꯌꯥꯗ꯭ꯔꯤꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯑꯃꯨꯛ ꯇꯧꯔꯨꯕ ꯌꯥꯗꯦ ꯃꯥꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯅꯩꯕꯗ ꯘꯤꯒꯤ ꯇꯥꯏꯞꯇ ꯊꯣꯛꯂꯛꯄꯅꯦꯕ ꯃꯊꯟꯗ ꯑꯗꯨꯅ ꯌꯥꯝꯅ ꯍꯦꯜꯂꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯃꯇꯨꯝ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡꯁꯦ ꯑꯝꯇ ꯌꯥꯎꯍꯟꯕꯤꯗꯕ ꯌꯥꯝꯅ ꯁꯣꯞ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯤꯀꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯣꯞ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯛꯄꯗ ꯄꯥꯏꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯈꯪꯕꯅꯦꯕ ꯑꯗꯨꯝ ꯃꯇꯨꯝ ꯃꯆꯥ ꯂꯝꯁꯤꯡ ꯌꯥꯎꯍꯟꯕꯤꯗꯕꯀꯣ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗ ꯑꯗꯨꯝ ꯈꯪꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯣꯜ ꯇꯥꯊꯣꯛꯑꯁꯤꯀꯣ ꯉꯁꯥꯏꯒꯤ ꯁꯅꯥꯒꯤ ꯇꯧꯕꯒꯤ ꯐꯤꯗꯣ ꯑꯗꯨ ꯊꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯣꯏꯆꯔ ꯀꯪꯗꯅꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯃꯍꯤ ꯂꯣꯜꯂꯤꯉꯩꯗ ꯀꯪꯗꯅꯕꯅꯦꯕ ꯑꯗꯨꯅ ꯕꯣꯜꯒꯤ ꯁꯥꯏꯖꯁꯦ ꯑꯄꯥꯝꯕ ꯁꯥꯏꯖꯇ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯈꯨꯕꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯦ ꯇꯣꯠꯄꯒꯤ ꯃꯥꯒꯤ ꯘꯤꯒꯤ ꯇꯥꯏꯞꯇ ꯊꯥꯎ ꯑꯗꯨꯝ ꯊꯣꯛꯆꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯊꯥꯎ ꯀꯩꯝꯇ ꯇꯩꯕ ꯅꯠꯇꯦ ꯑꯩꯒꯤ ꯈꯨꯕꯥꯛꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯕꯣꯜ ꯇꯥꯔꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ プレス ꯇꯧꯕꯤꯕ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯌꯥꯡꯅ ꯑꯗꯨꯝ ꯇꯥꯕ ꯌꯥꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯥꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯁꯦ ꯇꯣꯠꯄ ꯌꯧꯗꯕ ꯑꯣꯏꯔꯒꯗꯤ ꯀ꯭ꯔꯦꯛ ꯆꯠꯄꯅꯦꯕ ꯐꯖꯅ ꯇꯣꯠꯂꯒꯗꯤ ꯀ꯭ꯔꯦꯛ ꯆꯠꯇꯕꯅꯦ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯕꯁꯤꯗ ꯑꯗꯨꯅ ꯀ꯭ꯔꯦꯛ ꯆꯠꯂꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯣꯠꯄꯤꯔꯣ ꯐꯖꯅ ꯃꯨꯟꯅ ꯑꯗꯨꯒ ꯑꯃꯨꯛ ꯕꯣꯜ ꯇꯥꯕꯤꯌꯣ ꯑꯗꯨ ꯃꯊꯪ ꯇꯥꯕ ꯂꯣꯏꯔꯦ ꯑꯗꯨ ꯀꯨꯞꯁꯜꯂꯒ ꯊꯝꯃꯁꯤꯀꯣ ꯍꯧꯖꯤꯛ ꯀꯪꯗꯅꯕ ꯑꯗꯨꯒ ꯆꯤꯅꯤ ꯃꯍꯤꯗꯣ ꯂꯣꯟꯕ ꯍꯧꯔꯁꯦꯕ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯗꯕꯤꯗ ꯍꯥꯟꯅ ꯊꯥꯡꯒꯠꯂꯁꯤꯀꯣ ꯀꯣꯟꯁꯦ ꯑꯗꯨꯒ ꯆꯤꯅꯤꯗꯣ ꯍꯥꯞꯆꯜꯂꯁꯦ ꯆꯤꯅꯤ ꯄꯋꯥꯃꯨꯛꯀꯤ ꯆꯥꯡ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯦꯂꯥꯏꯆꯤ 2 ꯈꯛꯇꯣ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯍꯥꯞꯆꯜꯂꯒꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯤꯅꯤ ꯍꯥꯞꯄꯒꯤ ꯀꯩꯅꯣꯗꯣ ꯇꯦꯡꯒꯣꯠꯇꯣ 3ꯀꯨꯝꯕ ꯍꯥꯞꯄꯒꯦ ꯏꯁꯤꯡꯁꯦ ꯈꯔ ꯍꯦꯟꯅ ꯍꯥꯞꯇꯣꯏꯅꯦ ꯃꯥꯗꯤ ꯒꯨꯂꯥꯗꯣ ꯁꯧꯕꯒꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯇꯦꯡꯒꯣꯠ ꯑꯃꯃꯨꯛꯀꯤ ꯆꯥꯡꯁꯨ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯍꯟꯒꯦ ꯉꯧꯔꯣꯛ ꯉꯧꯍꯟꯒꯦ ꯍꯥꯏꯔꯗꯤ ꯁꯨꯃꯥꯏꯅ ꯂꯣꯜꯂꯒ ꯃꯍꯤꯁꯦ ꯂꯧꯊꯣꯛꯑꯣꯕ ꯑꯗꯨꯅ ꯆꯤꯅꯤ ꯍꯥꯞꯆꯟꯕ ꯂꯣꯏꯕꯒ ꯒ꯭ꯌꯥꯁꯇꯣ ꯑꯣꯟ ꯇꯧꯔꯒ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯑꯃꯨꯛꯇꯪ ꯇꯨꯝꯍꯜꯂꯁꯤꯀꯣ ꯆꯤꯅꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯁꯦ ꯑꯗꯨ ꯌꯥꯝ ꯐꯖꯅ ꯁꯧꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯍꯤꯗꯣ ꯂꯧꯊꯣꯛꯍꯧꯔꯁꯤꯀꯣ ꯑꯗꯨꯅ ꯂꯣꯟꯕꯒꯤ ꯃꯍꯤꯗꯨꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯒꯨꯂꯥꯗꯣ ꯉꯧꯔꯣꯛ ꯉꯧꯗꯕꯅꯦꯕ ꯐꯖꯗꯕꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯂꯧꯊꯣꯛꯄꯁꯤꯅ ꯒꯨꯂꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯈꯤꯇꯪ ꯏꯪꯊꯍꯜꯂꯒ ꯐ꯭रीꯖꯔꯗ ꯊꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯁꯦ ꯂꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯗꯅꯕ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯁꯧꯍꯟꯕ ꯁꯨꯃꯥꯏꯅ ꯁꯧꯕꯁꯤꯗ ꯊꯥꯗꯔꯒ ꯃꯊꯛꯇ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏꯁꯦ ꯃꯊꯛꯇ ꯇꯥꯎꯈꯠꯂꯛꯏꯁꯦ ꯌꯥꯔꯦ ꯍꯥꯏꯅꯤꯀꯣ ꯑꯗꯨꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 10 ꯁꯧꯍꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯁꯦ ꯊꯥꯗꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯂꯩꯔꯒꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯖꯔ ꯂꯧ ꯆꯥꯎꯈꯠꯂꯛꯄꯅꯦ ꯑꯗꯨ ꯌꯦꯡꯉꯣ ꯃꯌꯥꯝ ꯆꯥꯎꯔꯦꯀꯣ ꯉꯁꯥꯏ ꯊꯥꯗꯈꯤꯕꯗꯣ ꯑꯗꯨꯅ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯁꯤꯀꯣ ꯑꯗꯣ ꯑꯩ ꯁ꯭ꯄꯨꯟꯁꯤꯅ ꯐꯖꯅ ꯄꯪꯑꯣꯠꯇ ꯑꯣꯠꯂꯦ ꯀꯩꯝꯇꯁꯨ ꯀꯥꯏꯗꯦꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯇꯣꯠꯄ ꯁꯦꯝꯕꯗ ꯕꯣꯜ ꯇꯥꯕꯗ ꯁꯣꯏꯈ꯭ꯔꯒꯗꯤ ꯊꯦꯡꯉꯨꯒ ꯌꯥꯄꯣꯠꯇꯦ ꯍꯦꯛꯇ ꯀꯥꯏꯗꯣꯏꯅꯤꯀꯣ ꯌꯥꯝ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 5-10 ꯑꯃꯨꯛ ꯁꯧꯍꯟꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯤꯁꯦ ꯃꯤꯅꯤꯠ 5 ꯐꯥꯔꯦꯀꯣ ꯑꯗꯨꯅ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯦ ꯃꯁꯛ ꯈꯨꯐꯖꯁꯦ ꯍꯥꯎꯕꯅꯁꯨ ꯂꯣꯏꯔꯦ ꯌꯨꯝꯗ ꯍꯧꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯃꯁꯥ ꯅꯥꯟꯅꯁꯨ ꯇꯧꯖꯔꯦ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯐ꯭ꯔꯤꯖꯇ ꯊꯝꯈꯤꯕ ꯆꯤꯅꯤ ꯃꯍꯤ ꯑꯌꯤꯡꯕꯗꯨꯅꯤ ꯑꯗꯨꯗ ꯍꯥꯞꯆꯜꯂꯒꯦ ꯃꯊꯪ ꯁꯨꯃꯥꯏꯅ ꯍꯥꯞꯆꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯨꯂꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯍꯟꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯃꯍꯤ ꯏꯔꯨꯗ ꯍꯥꯞꯄꯁꯦ ꯁꯨꯝꯗꯣꯛꯑꯒ ꯌꯦꯡꯁꯤꯀꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯁ꯭ꯄꯣꯟꯖꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯐ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯊꯥꯗꯕꯗꯁꯨ ꯁꯠ ꯂꯥꯎꯅ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯄꯅꯦꯕ ꯑꯃꯇꯪ ꯃꯌꯥꯏꯗꯁꯨ ꯁꯦꯒꯥꯏꯔꯒ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯑꯔꯁꯤꯡꯅ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯣꯇꯤꯚꯦꯁꯟ ꯄꯤꯕꯤꯕ ꯑꯣꯏꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ